Chinaw मैम हौजिक हौजिक यामना कन्ना वायरल चलिबा मणिपुर की मरमदा पुथोकनी द डायरी ऑफ मणिपुर हाइना हिंदी फिल्म अमा हौजिक हौजिक पुथोकदौरी हाइना यामना कन्ना वायरल चनरी असि तराई तराई लोबो याव वाफम नते अदुना असि की पावसेना तामिनरसी पावसे ताबगी मतुंग वाफम खतंग थमजगे पावसेना तारसी चिनाव मैम हौजिक यामना कन्ना सोशल मीडिया दा वायरल कन्ना चलिबा मणिपुर की मरमदा पुथोकनी हाइदना यामना कन्ना गांगनरिबा अदुगुमलबा फिल्म द डायरी ऑफ मणिपुर हाइना खंगनरिबा सनोज मिश्राना डायरेक्शन पीगदबा अमसुंग वायरल गर्ल मोनालिसाना लीड रोल ओइगदबा फिल्म असि मणिपुर की मरमदा करिगुंबा पुथोकदबा ओइबा तारगदी हिरम असि की मतांगदा मणिपुर की इनिंगथौ सनाजावबा लैसेमना मरु ओइबा वाफम खरा थमलकले मदुदी मसि असुंबा ओइरगदी मरि लेनबा सिंगना कुबना अमुक्तंग येंसिलहबो मथौ ताई हाइना खंजै हाइबा वाफम इनिंगथौ सनाजावबा लैसेमना थमलकले अदुगा हौजिक हौजिक कुकी सिंगी यामना मरु ओइबा पावमा लीक ओइरे असि तामिनरसी मणिपुर गवर्नमेंट की मथक्ता कुकी सिंगना लांदानाबगी तमक्ता हयेंग 31 जनवरी दा प्रेयर मीट अमा तौदोरी हाइरी अदुना कुकी पुनमक अपुनबो ओइना पुन्नबगी तमक्ता कुकी सिंगी मागैदेगी ऑर्डर थोखरे अदुगी पावसिसु तामिनरसी चिनाव मयाम मिकुप नाहुम सिंगदुना लेमिनसी अखोय मयाम यामना अलर्ट ओइना लेमिनसी हौजिक हौजिकसु अखोयगी मैतै अथौबा सिंगा कुकी इलीगल इमिग्रेंट्स कुकी नार्को टेरोरिस्टिंग कापनाबा लेप्तरी अदुगी पावसे तामिनरसी चिनाव अमरोमदा कुकी सिंग मैतैदा मदि मणिपुर गवर्नमेंट की मथक्ता लान अमुक हौगदौरे हाइना कुकी सिंग लीक इंफॉर्मेशन अम इदुनिंग थोना थमलखरे KNLF की प्रेस रिलीज असिदा हारिबा से 31 जनवरी के अयुक पुंग 13 ताबा मतमदा टेक्नोपॉलदा लैबा KNLF के हार्मोन कैंपता मैतै गवर्नमेंट की मथक्ता लान तौनबा प्रेयर मीटिंग अमा तौगदौरे हारिबा प्रेयर मीटिंग अदुगा इचनाव मैम यामना नुंगाइतबा पाव अमगा ngasi se amukam akhoi gi maitai athoba ama thawaina pontha oire hairi akhoi miyam gi tamakta thawai kathokare aduga hayeng 31 January asisu akhoi gi athoba salam hen thoiba alliance nganba maitai gi mangani gi leihunba gi numit thoe numit ase andro gi trongthelda akhoi gi athoba 13 na punna leiron chankhiba mafam aduda akhoi gi athoba salam nganba gi mangani gi leihunbagi thoram mafam aduda pangdoni aduna ekhoi gi leiba ichinaw mayam punamakna mafam aduda matam sana lenbira aga ekhoi gi athoba nganbana mapu gi khuya khada ingna chikna leinabagi tamakta lei amamam tam katpina bagi tamakta pari mom channel la matam sana lenbirakna bagi ichinaw mayam puno gi famda ikok nonjari adudi ichinaw mayam makha tawa pawso mo yengminarasi इकाई खुमनबो tumdary People Liberation Army की प्राइवेट हैंथो युम की मिंग सलाम गान मैतै लेफम कोमनाउ मखा लेकै कक्चिंग डिस्ट्रिक्ट अपोकपा पुकपी की मिंग सलाम इनाव अमसुंग सलाम ओंबी इबेचा लेमगी मचा अहुंगी मनुंग द इटोन थोन बनी रिवोल्यूशनरी कुकी मचा चानिपान ITLF ना लौसल लगा मैतै की मथक्ता लांदानाबगी तमक्ता हौगलेइबा कुकी मचा कुकी नहा चानिपान बु ट्रेनिंग पीआई बर्मा रोमदा म्यांमार रोमदा अदुगी ट्रेनिंग दो पीआई अदुगी पावसिसु तामिनरसी कुकी सिंगना मैतै की मथक्ता लांदाबनाबगी तमक्ता हौजिकसु लालोंग कयामा सानाबा लेप्त्री असिगी पावसे तारस फंग पाव हाई मणिपुर थोलब इरांग ITLM ना कुकी फुरुक इंखलकलिबा नाहा चनिपानोम वॉलंटियर ओइना रिक्रूट तौके आरेबा कुकी वॉलंटियर सिंग अदो मखोइगे इमुंग मनुगी मियोइसिंग खंगंदना मखोइबु म्यांमार थादुना कासन इंडिपेंडेंट आर्मी KIA दा ट्रेनिंग पिहन खिबने हाइरे मथंगदा इदुनिंग थौ बर्मा की कुकी सिंगी यामना नुंगाइबा पावमा बर्मा की कुकी सिंगी अहिंग तुमदा मखै कोइसेन सेले हाइरी जुंता आर्मी की एयर स्ट्राइक की बदगी नाइट ड्यूटी याम फजा फजना पांगथो बर्मा दा लेबा कुकी सिंग नतना मफम मफम दा लेबा कुकी सिंग अदुमाइना लोइना अहिंग तुमदा मखै सेलकदबा मतम कुइद्रबनी अदुना नाइट ड्यूटी की ट्रेनिंग दो फजा फजना लौथारो अदुदी तारसिको बर्मा दा लेबा कुकी सिंग ना नाइट ड्यूटी करम हाइना तौगे हाइबदो बर्मा की कुकी सिंग अहिंग तुमना खिद्रे जुंता की एयर स्ट्राइक की दुना क्वेश्चन सेना खरे हाइदे कुकी अदुगा कुकी विलेज वॉलंटियर सिंग दा पावमगा तंबीगे असि पावसे तारसिको कुकी विलेज वॉलंटियर सिंगबु मतम खुदिमक्ता कुकी लीडर सिंगना अपंगबा सीबी हाइबसे ममांगदसु वीडियो कयामा वायरल चतखरबनी कुकी लीडर सिंगना सेंजा थुमजा तौरगा नुंगाइ नुंगाइना लेरगा कुकी विलेज वॉलंटियर सिंगबु अपंगबा सीबी बा सेन कयामा कुकी लीडर सिंगना पाइसनबा अदुगा कुकी की विलेज वॉलंटियर सिंगबु लेबर दुमाइना सिजनबा मयामा लेखरबनी अदो होजिक अमुक नौना वीडियो अमुक लाए कुकी लीडर सिंगना कुकी की विलेज वॉलंटियर सिंगबु अपंगबा सिरंबा करी कानै कुकी विलेज वॉलंटियर नखोइना नथवाई मांगजरिबा कुकी लीडर सिंगी मिनाई दुमाइना कोइ चटलिबदो करिसु कानारोय कुकी लीडर सिंगना लेदिबा कुकी विलेज वॉलंटियर सिंगबु मिनाई दुमाइ सिजने एबसे नोय कावरोइदबनी अदुगी पावसे मुक्तारसिको मई हौना साउना ख्रे कुकी वॉलंटियर ओइना रिक्रूट तौखरगा
Myanmar gi lakhawlupta yawhalambagi damak kuki mesel yamna chawna umkhanaba thokre haide kuki asida kuki sibagi pau amuktang pe na hairamge hojik phawboda kuki terrorist kuntra hena hojik phawboda sire atai su masing helakini aikhoi maitai athobagi khutta kuki terrorist kuntra hena hojik sire adugi pau sisu kuki illegal immigrants kuki narco terrorist na khoi tagadabani aikhoi maitai athoba ama anina thawaina pontha oikhrasu nakhoi gumba kuki illegal immigrants kuki narco terrorist sing sidi aikhoi maitai athoba amana nakhoi gumba se chama tuhanba ngame basa noi matam khudimakta kawroidabani ado noi kuki kaya ture bado hojik phawda masing helakhini asigi pause hana tarasi Meetei Yawal Lanmi Singa Kuthongnabagi Thodokta Hojik Phawbada Punna Kuki KNAB Kuntra Hatre Hairi Loinana Machine Gun Yawna Khulai Punna Kungataruk Phangkhre Hairi Pari mom channel sibu yengbiriba mayam punamapu ikai khumnajari chinaw mayam ngasi wafam khatang thamjage ahambada hayeng androgi trong thelda akhogi athobagi manganigi leihunbagi numit asida mayamna matam sana lengbinabagi tamakta akhogi athobana mapugi khoya khada ingna chikna leinabagi tamakta lei amam katpinabagi pari mom channel na akhogi leiriba isinaw mayam punamaki mafamda ikok nonjari Chinaw mayam yamna aruba wafam amana Manipur gi maramda puthokani the diary of Manipur haina hojik film puthokani hairi base aikhoi yam tarai na lobo yaba wafam nate haibadi Hindi film haibase India natana India gi wangmada malem pumbada mayamna documentic pamna na khoida na yengnariba adugumba Hindi film ni film aduna hayeng release oibagi tungda mayam gi brain da kari haina film dona release oiraktoribano aduna film asina release oidrinage amangda aikhoi gi mari leinarba oja singna matam chana yengjanbiradi khara phagadra aina khanjai aduga aikhoi gi ipa ipu haktaktagi maitena ningthau palaga leirapa ibudo pakhang mana ningthau palamba adugumba kanglei pak sana lepak manipur sigi matangda film puthokani manipur gi matangda puthokani hairi base the diary of Manipur hairi base matam sana mayamna thijanbi hawragadi malem pummana so khangakani Meetei sina karam haina Manipur sibu kanki Meetei na Manipur se karam haina hawraki aduga hojik kuki illegal immigrants kuki narco terrorist singna Meetei gi mathakta karam haina landaraga poppy plantation tawraga Manipur da leiriba ireisa akhoi gi hawreiba isa singda natana malem pumbada hawreiba angang singi life pu mangan nabagi tamakta kuki singna poppy plantation tawraga Manipur sida irang saugali amadi Myanmar romdagi akhoi gi Meetei gi mathakta kuki singna landa hebase malem pumbada khangnaba achumba wari gi mathakta the diary of Manipur sina puthokpiragadi aduki matik phagani ay khanjai adubu kuki illegal immigrants kuki narco terrorist singna history de yaudaba wari kayama semnin sajeli englo kuki war haina haijanba asigumba kayama lei aduna sab sab achumba khangda makai karino haina asi chapchabi khangdebida the diary of Manipur sina puthokhiba taragadi oina tainaba wari sandokhiba taragadi mayam malem pummade yengakpa matamda Hindi film sidi aduki matik mayam malem pummade yengnaba film nina mayamgi mind da changdoriba adugumba knowledge adugumba activity nina aikhoina tarai loba yadabra ina khanjai aduna aikhoigi iningthau sana jawbana thambida iba asugma wafamse aduki matik khanda ninga eba wafamni Hindi film ni haina aikhoina tarai na lothokpa yaba nate aduna matam leiringa da akhoi kari tausige kari tawraga phagani ebase akhoi khanda minasi section minasi lan se maigai dagini Meetei gi mathakta hojik landa rai base aduna hojiki film asisu akhoi gi yamna achauba proof ama akhoi khudam changdam ama oirakidori bani asi film asina Meetei gi mathakta all even nei base chumna achumba dugi matang da film se purakpa taragadi malem pumbada achauba saktam ama oigani malemna hojik Manipur gi mathakta landari basigi asengba wari se khangmada malem gi leibai chinaw singda mateng oigane wafam se asi thamjage aduga kuki illegal immigrants singna oina tainaba wari semnin sajanba kaya amasu leibanina kuki singna mok history da yawda wari bu history ne sajali adugi mangdaso college ta extra class amasu kuki singna thamami adusu thigalubada oina tainaba yawda wari oirimi asugba kaya ama leibanina matam leiringai da ekoi section minasi karamba thodang logani kari logani haibase ekoi mari leiriba ichinaw singna hojiki film se puthuraktiringai da ekoi thijan minase wafam se sima gaksu thamjage aduga ichinaw mayam aina muka haijagadabadi ekoi gi athobagi hayeng mangani gi leihunbagi numit asida mayamna matam sana androgi trong thelda matam sana yobinabagi tamakta pari mom channel la
mayam puna maki mafamda amukka sona ikok nonjari ichinaw mayam ado video se aina mung haijagadabadi hojik kuki singna Meetei gi mathakta landana ba Manipur government gi mathakta landana ba anoba lalonga moksin bagi tamakta 31st January haibadi hayeng asida kuki singi meeting ama amaka mok pangthokani na hairi aduna alert akoi yam section na leminasi akoi ibung yupa sing jo hoje ngam khaida kuki illegal immigrants kuki narco terrorists singa hojik phauna kapna ba leptri kuki illegal immigrants singna landaba hojik su leptri aduna akoi gi Meetei athoba akoi ibung yupa singi tamakta mayamna meira amamam katpiba matam khudimakta kaubi dana bagi tamakta pari mom channel na yengbiri ba mayam punam ke famde ikok nonjari chinaw mayam video se yamna haija singjana haija bajina chare hojiki hindi film ama puthokani hairak pase thawai se kari haina moina puthorok toi bano se khangdri banina adugi matang da wafam se khajita mayang yafam da share taw jaramani chinaw mayam adugala video si da soiran yaw khiba kya lerega so ngakpi gani aina pari mom channel la yengbiri ba mayam punam ke famde ikok nonjari kanglei pakna yai phare ibodo pakhang mana yai phare mathang video da mo oner si chinaw mayam Amurumda kuki sing Meetei da amadi Manipur government ki mathakta lan amuk haugadore haina kuki singi leak information ama iduning tona thamlakre KNLF ki press release asida hariba ase 31st January ki ayuk pung 13 taba matamda Tengnopal da leiba KNLF ki Harmon camp da Meetei government ki mathakta lan tawna ba prayer meeting ama tawgadore hariba prayer meeting asida kuki ki CSO any organization volunteer armed militant organization kuki army ki mihut loina suna lakpiyo hairi khanagadaba agenda di Meetei government ki mathakta kuki na anoba lan tabagi wafamne Manipur da ki complete separate oiry fawba amadi mapung phana kuki sub government laitro fawba lan thengna ki gani hairi madugi damak makhoi siba kidre hairi panba yabadi Tengnopal district da leiba mioi loinamak mamang thada arm training chathana ba kaukrabane kuki gi nipanupi khudimak training center khudingda arm training pibagi thabak kan khalakle kangpokpi susanpur da so hoje training piri Tengnopal da kuki sing training gi kaukibaga more border gate hang kibaga mari yamna leinai haibaga tawbaga Myanmar tamu township ta KNB gi operation kan khalakle ba amade nongmai kapna ba hen khalakle ba sine asomna iduning thono thamlakle latest